Ahambada Morobapao. Joint Forum for Pesna Economic Blockade की मरकता दिल्ली दा टोगन बखोंजंग संसिंगदोरी CSO सिंगना RN रविगा उनवारे हाइक्रे लाकतु वेस्टेड असेंबली मिखलदा बीजेपी ना सखतपा सेंजा तुंजा लेतबा कांग्रेस की फ्री वेस्टेड वहनेना बाद मिखल थेंगनगनि हाइना यूनियन ह्यूमन रिसोर्स मिनिस्टर प्रकाश जावड़ेकर करना फोंदोखरे amadi nolaiju reserve forest ki manu channa sagol lok amsung amai lokta horibo san pambi sing sakang daba sing na marek lok thongba makhong da kakit padagi mapung faraba usan pambi kya manga ta thokle Kunjari आयस टीवी की मणिपुरी पाव में ताबीर सिंह तराम ऑक्सरी हौजी पाव संदंग पिजरी टोंगान सिविल सोसाइटी ऑर्गेनाइजेशन सिंह पुलिन सेंबा जॉइंट फोरम फॉर पीसना इकोनॉमिक ब्लॉकेट की मरकता जलीदा मखल मखा क्या की खोंजंग संसिलगनि हाइना फोरम की वंगांगलोय एलांगबम जॉनसन फोंदोखरे ngasi UCM की ऑफिस पांगथोकपा प्रॉमिसिंग उनाबादुदा फोरम की वंगांगलोय बतनतना UCM की प्रेसिडेंट ओरिबा एलांगबम जॉनसन मखाताना हाइकिबदा संसिंग गदरिबा खोंजंग असिगिदमक हयेंग दिल्लीगिदमक इम्फाल थादोकलागनि न्याय तरा साबा खुदपो असिना भारत की प्राइम मिनिस्टर फाबो उनदुना इकोनॉमिक ब्लॉकेट लोशिना होनबदा प्राइम मिनिस्टर ना खुद थिंजिनबा तकनगनि तांग तरा निपांदा यूनियन होम मिनिस्टर उनगनि दिल्लीदा वकन मिफम चथाबा यावना नेशनल मीडिया सिंग उनदुना फोरम ग्रेबा वाफम सिंग खंगनगनि हाइके माना मखतन फोंदोकिबदा भारत सरकार अमसुंग एनेशियन आईएम अनिना शांतिगी वारी सानारिबा सिदा इंटरलोक्यूटर ओरिबा RN रबीना लाइबा तांगकुंदा UCM अमुको अमदी CCS केगा उननबा बातोन तोरकिबा अदु लुप अहुम असिना मुन्न खनरबा मतुंगदा RN रबीगा उनदनबा वरेब लौरे हाइके इकोनॉमिक ब्लॉकेट असी खुदकता सेंट्रल इंटरवेंशन हाइतारे कोगी यूनियन गवर्नमेंट की लेवल लगी मरुइना प्राइम मिनिस्टर होम मिनिस्टर की थाक इंटरवेंशन तौरगा खुदकता इकोनॉमिक ब्लॉकेट की इशू से लोशनबा होनबा हाइबसिना अखोइगी मरुइबा पॉलिटिकल ऑब्जेक्टिव नि अरगा मसिदा अखोइ टेंटेटिवली हौजिक से अखोइ हयेंग योरगा तांग तरागा निपान ददी मरुइना अखोइ यूनियन होम मिनिस्टर उनबा याबगी अदुगुंबा वाफम ममा अखोइ लेजरे अखोइ अदुगा हौजिकसिना अखोइ मदु इरोइनना दिल्ली दसु अखोइ हौजिक मणिपुर की मियामना थेंखांग के आदा थेंगरिबा खुदोंचादबा इकोनॉमिक ब्लॉकेट इंडेफिनिट इकोनॉमिक ब्लॉकेट हाइबा खुलाई से सिजनरकांदा अखोइगी ऑर्गेनाइजेशन खरना तत्ततना तौरिबा से मसिगी परमानेंटली मसि तौदनबा अदुगुंबा सेंट्रल इंटरवेंशन तौबियु हाइबना चिंगबा अदुगुंबा अखोइ सिट इन प्रोटेस्ट ना चिंगबा मयाम अमा अखोइ दिल्ली दसु अखोइ पांगथोकनबगी अदुगुंबगी सेम साबा अदु लेजरे मार्च मरी अमदी निपांदा तांकक अनिथुंग पांगथोकदरिबा तरामाथोइ सुबा स्टेट असेंबली मिखलसिदा बीजेपी ना सखतपा सेंजा थुंजा लेतबा कांग्रेस की फ्री ओहनबदा युमफम ओरगा थेंगनगनि हाइना यूनियन ह्यूमन रिसोर्स मिनिस्टर प्रकाश जावड़ेकर ना फोंदोखरे निटाई पासुटेक लेबा पार्टी के ऑफिस तमांगना दिल्ली गिदमा इम्फाल थादोक्ट्रिवेदा पमी सिंहदा महांगना मिखलसिगिदमक अहानबा तांकक की कैंडिडेट सिंह मिंग नॉमिनेशन तारीख की मावैना लौथोकनी अमरंदा नेशनल हाईवेदा UNC ना चथरिबा इकोनॉमिक ब्लॉकेट लौथोकनबा सेंटर ना अंगम थाक होनरी अदुबो चीफ मिनिस्टर ना थबक अमत लौखते हाइना मराल सीके ब्लॉकेट असिगिदमक सेंटर ना पांगबा याबा मतेंग पांगदुना लागली अदुबो स्टेट की चीफ मिनिस्टर ना राजनीति की खुदोंचाबा लौनबा ब्लॉकेट असी लोशिनबा पामदबनी सिक्योरिटी पीबीनबा हाइरकपदगी अहेनबा सिक्योरिटी पीरी अदुबो चीफ मिनिस्टर ना सिक्योरिटी सिंह सिजिनदुना थबक तोबगी मुहता येंगदुना लेरी ब्लॉकेट हंदोहनबा हाइबसी स्टेट की थबकनी मसिदा सेंटर ना मतेंग पांगबनी ngaraang chief minister da hangkiba wahangi pakhum pidabana mahak maral leire takchari haiki pawgi mipamadu da state president KSS Babanandana north east in charge Prahada Patel su sogyaki the security forces cannot do anything on their own. You have seen Ibobi Singh answering even on the stage in a function. If central minister says something, he immediately responds. Otherwise, but on this blockade issue, he is nonplussed, he has no answers, he is guilty, culprit, and he is responsible for the sufferings of Manipuri people. And therefore he is silent.
But for election, electoral gain, you cannot hold people hostage. Ibobi Singh has kept Manipuri people hostage. It is not only those who are doing blockade. By not taking action against blockade, Ibobi Singh is holding Manipuri people hostage. Nomaijing Reserve Forest ke manung channa Sagolok amasung Angolok ta horibo san bambi sing sakhangdaba singna marek lokthoknaba makhong da kaktatpadagi mapung faraba utan bambi ke amanga ta thokle hiram masida marireinaba Forest Department na mieng changdabagi mami chawna tare haina Youth Development Center Club kayauna phongdokle Jingol ani asida horiba mapung faraba utan bambi sing ayamba marek longnabagi damak makhong da yatalaga thambadagi nungse chilakpada turakpadagi utan sing adusu lon na longnari Department no anaba pambi thabagi thabak lokotpagi muhutta hana horiba pambi sing ngaksan baramda hena miyang changhaningi il bungdu laiba department ki officer sing umang ngaksan bada hena miyang changbagi muhutta lambi da lakpa gari singdagi sel lobaramda oina miyang changjuna leire hana lekhiba joint forest management ka department ka kusangaduna pak sanamang takadaruba usangi ukonasi karminasi haina pulling singsile खुन्नकना कैराव द लेबनिना कैराव द ताइसली मसी कैराव मचाम त नदी हारिबा उचान मरेक लौबुक थबक सि चथदे अदुना फॉरेस्ट के लैबिरिबा फॉरेस्ट गार्ड मयाम सिंगनासु यामना कुपना सेनबिरगा अखोगी मांगसन नकलिबा नोमगी उचान पांबी याथलिबा मयाम जे थिंगनबा अथुब मतमना थगत लखत पियो हाइबसे यू डेवलपमेंट सेंटर क्लब की माइकैदगी फॉरेस्ट डिपार्टमेंट की माइकैद थमजै Haugalariba Mahirai Singda Petroleum Products Sing Natural Gas Sing Imramda Mapung Fana Kangan Bagalina Ka Hena Sizingadanaba Tapi Tambiba Changi Haina Manipuri Governor Dr. Nazma Hatulana Fongdokre Petroleum Conservation Research Association Amasung Ministry of Petroleum and Natural Gas Kusangaduna Public Oil Sector Amasung Manipurda Oil Sector Company Shing Haiba Hiramda Matang Thagi Tara Manga Fawa Satagadaba Saksam Inisuni Tarataret Thoram Classic Granda Hogdokpagi Thoramda Governor na Wapamasi Fongdokibani Thoramada Chief Secretary O Navakisor State Level Coordinator SI Singsu Sarugyaki Governor na Petroleum amsung Natural Gas asi loiben nai haiba khanglabasu ekhoina hena sizinaduna manghanabagi maram oi Thoramasi kuthangda maru oina Mairi sing wakal tahanba amasung akhang hai singna atopa pambai puthokuna masi yokhananaba khonasi haibagi paujel leibak miyamda phangansi haiki It took millennium to get this product, and it took us just few years in ground after this discovery that we have come to an edge. We have started thinking about it. Chief Secretary Onabaki Sona Solar Energy Sizinaduna Mai Putukpagi Tabak Mai Pakna Paikalagli Lambda Masigi Office Ayabada Solar Panel Haptuna Mai Sizinaba Haure Masi Hena Mai Pang Zatanaba Government Ki Oiba Scheme Kya Laire Kudong Zaba Si Ekwikudimanga Lausi Sahi Asida Megawatt Manga Putoknaba Honabaga Renana Inistigani Kun Faboda Megawatt Yankai Putoknaba Pandam Thamli Haiki I would also like to cover our government's programs on especially on rooftop solar energy. All of us have to be very consciously using the oil and the gas in order to we use only that quantity which is exactly required. So we should not use vehicles if it is not absolutely required. Akanba security ki section Tharangaludina Thau Amadi Chana Thaknapa Poche Puba Gari Chahum Ngasi Angan Bayukta Imphal gi damak Juribam Thadokre Gari sing asida petrol tanker Tarataruk diesel kumapan LPG kunipan ATF nipan kerosene ama FCI gi chen puba gari nifuri tho yauri Gari sing asi asoyangam thoktana ba Juribam da laiba Imphal iski commando sing Imphal dagi henba commando sing nangrang Nimidang dagi hauraga Imphal Jiri lambigi tongan ba mafam singda ngaksan bagi thabak lakhatli gari sing asi nimidang Imphal da yorak pa hokre Council of Higher Secondary Education Manipur lawba inisuni tarato ki class 12 ki parikha lariba March kundagi April ki tang kunma thoi fawba amadi class 11 gi parikha na March kunma thoi dagi April ki tang kunmari fawda pangthoklagani haina
कोसेम की चेयरमैन लमाबम महेंद्र नंगसी पाउमिसु उनबमदा फोंदोखरे माना मखा तना फोंदोखिबदा पांगथोकदरिबा परीक्षा असगी मतंग ngasi tungan tungan ba student organization amadi examination committee ga punna phaminaba matongda parikha pangthokpagi warabasi laukibani handak parikha thengthana pangtholiba asigi maramna ECI na election notification thoktiba fawba parikha gi matam yaptana ba khangalakbadagi parikha asi thengthana pangthokpani adumapu mahairui singna makha tana atoppa mapangi mahairui singda mahai tambada khudong changnabagi damak thenglabada me fabugi manungda parikha gi phol laukthoknabasu thawang tabusu loire pangthokkodaba parikha si ayuki pung 10 dagina nungchili pung 1:15 fawa pangthokani parikha gi pung thengthabagi maroiba maramdi arapada leiba exam center singda question sing thindok tinjin tawada changma matamadu yenglaga pung thengthana tawnaba warap lobani handak saigi oina parikha center singda mamang sahiga manadaba mongda SO amadi micro observer amamam lengdana center kudimakta thamgani micro observer singna parikha pangthokadaba pungkhai ama walingi mawoinana question thampham oiba mari leinaba police station sing amadi treasury office tagi question sing video recording moloni lokthokna center singda thengani maraksida flying squad ki kanggu singsu mahusagum koina satuna yengsingani parikha pangthokpun center singda law and order ki thabak yengsinbinaba marinaba DC singda su khangan bagalorena exam center singda darkar gi matunina magistrate amamam thambinaba che iduna khangankhre handak chahidagi ahanbu oina exam paper sing digital bar coding system sizinabaga lonina OMR mark tabulation togani sahi asigi oina mahirai singi yenglaga mark grading system da parikha haidopagi mahutta merit list oina thokina parikha haidolagani haiki parikha si class 12 pina tarik 10 March 2017 dagi hojagani aduga loibasina tarik 10 March gi April 10 March 2017 da loigani aduga class 11 gina 21st March da hojagani aduga loigana 24th April 2017 da loigani adina yarima makai aikoina chasingi result si nanpatpa nankhatna haibadi me manung stage da hado ko ngamnabagi mechanism punamba simple loire ana aikoina mayam prum ki mafam da kangan jage Council of Higher Secondary Education Manipur amadi Board of Secondary Education Manipur na Manipur da laiba school college singda government na piriba chatna kanglon amadi laifam thokpa masak mathum laitaba school singda recognition piriba si athu matanda government na white paper ama puthokadabani laifam thokpa masak mathum amadi chatna kanglon sudaba school sing kurakta recognition kakadabani haiba Kangai Park Student Association gi Human Resource Development Secretary Angokton Khumana Fongdokre Manu Makata Fongdokibada Manipur da Board of Secondary Education na recognition piba school samapan marfu lay aduga Council of Higher Secondary Education dana school college samaga hura manga lairi hai ba school college sing asi government na nauna school sing asigi laifam thokpa masak mathum lairibra habadu athu matamda yangsanggadabani School college panging galing kalaga mahiru sing laik tambada lefam thokpa masakti thamdana kanagumba kharana sendal lambida onthokpada natana government ki school sing chitharakna bagi masak oire haina phongdoki amalanda handa inusani tara ki class 1 dagi 10 fawgi section hokraba fawba board amadi council na mahiru sing laik hoji fawba phanganduna lariba si kari maramgino mangjamna mahiru sing laik phangandaba asi sarkar gi asoibani haina phongdoki athuba matamda Kaitariya sudaba school sing asida matau karamna recognize certificate pidi bano haibse kesida white paper putupiu miyamna khangan biu hanana tawgarba school sing asi nauna visit natraga survey tawbiraga makhoina kaitariya sing adu illibra indribra haiba check tawbiraga indaba violate tawbu sing duna withdraw tawbiu natrabadi lamdam sida school pangling de link khalaga छात्र सिंह सिदा कोई ललोन बो ने चथरक लगदी अफबा एजुकेशन पीबी महता सेन तानबरोंद ओइना चथरकनी अमदी गवर्नमेंट गी लेरिबा बाइलोसिंग सिंह मुथरक पनतना उपाय लेरोय लंदन सिदा गवर्नमेंट स्कूल नोमोनोमगी सितरक्तुना हिंगदनबा मैनेंदबा सिंगना अकन मोंग धोना जराबसु हाना तमलंबा महरोय मसिंगदगी सही असिदना हेना तमजगे हाइबदा
Education Department na pifam to masak matun pi dabadagi tamman bang dabagi film dale ramba school thengare Imphal East District ki Manung Chanba Tangkham Primary School ngasidagi chahi yangkhairong gi mamang da lingkhatki school oirabasu ngasidi Manipur gi manungda khwaidagi hena pibam phattaba school singi manung chali School asidagi Manipur gi masak maming naiba myoy kya puthokpa ngangkhrabasu ngasidi mairoi taranthui khak phan ani khakta mahei tamhori School asigi classroom amma khakta oza marina tongan ba class ke mairoi sing laik takpiri School ki phirung asi handakta mairoi loop MSF na ekhoi larik ningthina tamsi haiba program gi mekhada yengsinada phirung somna thengnabadagi sengbatnaba thaurang pekhalakli Ngasi school asida lamdongdagi Mera Private Club School Management Committee amadi ZEO Zone 2 gi official singyauna mifam ama pangthoki Hidam siga mari lenena MSF ki Publicity Secretary and Jugesona Pendaba wafam kya phongtokpaga lenena Mehri Lubasina Pamba amadi school asigi namak lawgadaba thokdang gi matangda wafam kya thamki Angi oro ade uniform gi oro textbook gi oro lairik ki oro sumba hidam khudimakta Manipur Student Federation na so angamba thakta mateng pangani amadi leibiriba phambiriba khogi ZEO singsu phambiriba authority singdesu angamba thakta khoi taksan gani aduga afaba kunai ama sembada mayam punna achoba thoda ama longmina si haiba wafam asi thamjaraga tesile Republic Day Mawai section tharang lokatpo oina Imphal East Commando Porompat Police amasung Women Police na ngasi tumbuthong thongdagi Hari Khago Crossing amasung Mahabari Tural mapangi mafam singda thibu humbagi thabak chathakre Additional SP Operation ke Megazon Nusingduna chathakiba operation aduda nupa nupi chamayang khairom masak khangdoki Miyol manga masagi saktak se yawdabadagi Porompat Police ta makhatara thigatnaba khushinnakre hairi Amal Nangasi Nujal BT Rotagi All Assembly Taba Family Welfare Taba Lamgida Police ta combing operation chathaki Miyota manga makhatana wangbang chathaki Manipur State Kala Academy gi Central Council gi member oiramba thangta gi lamda sangai rabo oza Kongkham Kumar lekedabada Academy asigi employee sina awabu phongdokre Hauji pagi marthana te mabe matang dazari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are first position as Sterliza Anoli, second position as Limthwedi, third Munia Nambam, sixth Mira Sinam, and 21st Bameshore M. Hurry, limited seats. Oza, pain relief ointment. Khwang naba, kok chikpa, tang chikpa, phu naba singbuda sinaba yarba, lipsa putna puthok saba. Oza. High up in the bright blue sky, spread proudly our school flag fly. We hold our heads high, for we work in joy, learn with fun, and grow with dignity. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNACO School. Excellence in Education. Break matungda taram na moksari makhataba pawda Haujiki mirol na leibak ni magi wakham leitabana ngasigi kangkhong zaraba Manipur gi phim masi yawakpani haina Manipur gi ningthau lesem basana zawna phongdokre ngasi United Songthas nagabapal singjubunak na singdina ani suba songtha miyaning singthawang gamai lenena sana konungi thang talusang gi makhada lamyan basangle na pangthokiba ahanba state level leiting thang hai changdam na bhogdokpagi tharamda lesemba sana zawna wakham masi phongdokibani
Ngasigi thorom asida LMS Law College ki senior lecturer Dr. C.S. Narendra thang tagi sintak Prel S. Nodia Mangang Sana Konungi Laloi Hanjaba Okram Maglem Maitei Government Dance College ki principal Ranjit Adhikari Mayum thang talotion ki president Thingbaijam Ibohan Bisu saruk yaki Ining thawleshe masana jaguna Maiba pu nusiba si thamung da fawa dunate Maiba pu masak khangna hingna kari tarang bagi khanna ngamba dubuni haiki Iriba pu masak khangna Adu iriba nusiba haibado iriba ki damakta thawai phatok pagamba dukhakta na maiba nusiba sunate iriba ki damakta hingna aina iriba ki damakta aina hingna da kari tawanga gi haibado madu khatno ngaba aikoi gi nationalism amka aikoi gasi aroma minorita do aikoi di hingba aikoi hapa masari Sahid Madhumagal Foundation Tera Kachelna ICAR ga kusam naduna Rabi Mahimarong yentokpagi thoram ama Pasoi Hainobo Community Hall da pangthokre thoram aduda ICAR Imphal gi Joint Director Dr. Narendra Prakash Sahid Madhumagal Foundation gi Executive Member S. Premananda Saramasu Sauyaki Jawaharlal Navodaya Vidyalaya gi Taramanga Suba Sahi gi thoram school asida pangthokre thoram asida Vidyalaya Management Committee gi Chairman su oriba DC Imphal East and GOP School के प्रिंसिपल डॉक्टर एम नंदगोपाल सो सरुक याकी Kayan Bikoksin Union and Club na Thabal Songkhumdagi fagalakpa yu liter chama iwa ibel singalwenina miya mamangda maithaduna mangankre James na leptana layang mangundraba laraba imungya naba singda lemna layang bagi saruk amoina ngasi tongan ba layong na naba anaba ahum layang bahokre James ki director Professor Devan Rashtrong ki makhada layang bahokra sing adudi wahengbam lekai dagi wahengbam Ranbir sahi humpumanga Nambol Pukram mamamang lekai dagi Pukram mampunsiba sahi kuntrani pan amasung Josampur gi Tolen dagi laikomang khongsai jahi nifundoi Sahi kuding pangtok pagum Imphal East ki chinging khoktalaiba Universal Friendship Organization UFO gi All Manipur Battalion Headquarter da UFO gi Kunmairak Suba Rising Day Thauram pangtokre Thauram aduda BJP Manipur Pradesh ki vision document amadi wangangloi Dr. R.K. Ranjana phungdokibada Mehongul de Gilaglaba Meitei Jati gi channel launchat hingananaba amadi aikoi gi saktam nga ngachana buhonaba organization amani tung da hol riban haral singna mariba musibak itin soidna farakani Meitei sinyoba thani dagi leraglaba lisa saja sing asina maliam singna thung upangam ngani haina pongdoki tung da horiba generation khuding manasu masigi pandam masida mariba punung sirabadi soidna join torakani asumna join tor abadi aikoi gi Meitei gi oiba Haina ki research se ngangdanaba amadi aikoi se hujiki laiba scientific and technical world asida aikoi Meitei isu mayek sing utpang ngamgani Dr. Nimai Chongwang election committee amasung BJP Andro Mandal na sinduna polling station number 1 gi booth level mifam ama Andro Masin Patta pangthokre Nipam aduda affluent committee Andro SC ki president MD Fakaruddin BJP Manipur Pradesh ki executive member Y Santalal Imphal West ki secretary PS Amubasu Saruyaki Housing Mahula Pokthokpa matam oibana Mahula Pokthokpa yaba thokdok singlegi section tharang khatpinaba Manipur Fair Service Department na appeal tawri Sahi asigi Council of Higher Secondary Education Manipur na pangthokadariba Higher Secondary School Examination na sanagadaba kangwongi mahirenana Mahiru Lupsinga apon mamipam ama pangthoktuna khananainakre Council Office na pangthokpa mipam aduda Secretary Maisnam Vidyasagar na examination ki sana kangwon sing exam center singda nganga pangthonaba masiga mahirenana Central singda Council gi makhada kupna yengchinbada Mahiru Lupsinga aroiba thokdang longnabagi matangda mipam asi pangthokpani haiki Tugariba Higher Secondary Examination 2017 sida Hatri Organization sing adi maruina akhoi Satra sing amadi parents sing punamakta akhoi council sida mating pibinaba amadi cooperation pibinaba ngasigi meeting asi pangthok jabani Tamil Nadu District ki Tamai Subdivision Headquarter dagi kilometer taratam chalaga Nagaland State Union mariba khunfung khulgi miyamna tangai fadana ipa pitopushin tanguna bagi dama lupa chaniya khaidagi chahum phawat tingduna subdivisional headquarter forward chaneri haina
Village Authority Office da pangtokpa paugi mifam amada khulgi chairman Pulak Nyumai amadi Secretary Barak Range Village Authority Association Maning Luna khumang asigi matam sangna government ng chambi dababu pendang fangdoli Sai tara mangal yomang da NEC na sing kibat Tamenglong Tamay Nagaland lambi government ngasi fawa samjinri khulachi da thakya gi nangdagi mai fangdina lakli New Kunfung amasung Nagaland gi Intumaga samnagadaba suspension bridge saba homnaga rishinduna thamli New Kunphanglonggi Makhong amakak yumlaga thong sabagi bill lokre ground sem nabagi jagal cutting homnaga sanabung selambana bill sulokre Kulasigi amatangaiba primary school gi mahiri singi phamnaba phal amatalaite mahiri singi uniform midday meal amafawa school asida phanganbalaite high school gi thakta onkhalaba school asi ngasi fawa oza amatta tharakre primary oza mangakhak leiri Kulasigi awara passing Nagaba authority na yung sinilaba village authority na yung chingsili. Magulong po line tingye adubo may pide pangde maramdi department yung debigi uzik line jungle clearance to public na already may lae line tatto public na samir di may lae adu ako public na same dre may laktre adu department yung simbio hay na area gi awaba number 2 da si electric Thaubaldu Baruda Academy gi mahiroi nipu centurak bagi matangda academy asigi mahiroi singna fongdorapada thokiba thongdok aduna maram oiraga school asigi mingchat thina bhonaribasi phatte school asigi piriba changlaba polam sing ningba thungde haibasi hana mangjamuna complaint tawgriba karigino school thadokuna chaikhraga yumda chatana chingning manungda karigi chelibano mokoi nipuna pauksi singna fongdoli wafam singadu ngaihaki oiba masagi maral kanjana ba fongdok bangatani Hiram asida tijin bidaba mayo lup ahumnasu school asida hauzik lehoriba mayo singi apamba wakamsu mot lobiduna khangbiyu haina apil tarakli Ostabu Paradise Hatra Apatulong Potoro Hadana Onaja Ribase my Narang the Toy Batoxina Maramoraga Manipuri catching Koya Simbatona Akogi Prestis young nothing Tabiram Libas in a Carigino Adagi student union homes in a palm divas in a Carigino Makoina Sabatako wat Pataragadi, Sabatako in Hawk to have a targadi, Masamasai Mayum the Selambia, Selambia, Adu Makoina Masamasai Mayum the Selam Dadana, Pata Amadi sing the Salicarigino, sing the Salaga Pata Salaga Hena, sing How Pangbra, Adagi Tumba Saba Watli Haze, Makoina sing the Tumbagan Henas, Tumbas in Wibra, Aduga Sabatako Watli Haze, assembled Omatam da Kogi School founder secretary Kari Awada Palay, Sabatak Pugimatana Kari Penda Valley, Kari no award no in white of Fondola Hamatam the Mokoina, because you Fondo to Tumin to Minele. Tumin to Minele Raga Mokoina, Cielo Matunga, Masagi Maral, Kusana Bagamakta, Harapus Janing Day. National Voters Day Mailena, Swift Timna, District Election Officer Tamilong Kusamaduna, District Level Drawing Competition Ama, Indoor Stadium Tamilong District Headquarter da Pangtokre. Thoramaruda DC Tamilong M. Likam, SBB Golian Mang, Tamilong District SGO Singsu Soyaki. District na Sangdang Nabasida Makong Matang Taraba Singimana, January Kumanga, National Voters Day da Manamatumi Tokani. January Kumatu da Pangtuka da State Level Competition da Mahiroi Tarana, District Most Simuna Soyagani. Salai Sagol Tera Lokoklam Mekai Delaiba, Salai Holding Private Limited Amasung, Japanese Company Aniga, Singum Tabagi Matanga, Yana Cheol Ama Sahitong Nakre. Salai Holding Private Limited na Yana Cheol Asigi Matungina, Manipur Farmer Kaya da Takpita Midina, Sitagi, Mushroom Manipur da Papung Pana Putoktuna, Lambda Masigi Summit Londa at Wama Pranaba, Pandam Tamli Haiki. All Manipur Working Journalist Union na Hayang Pamisingi, Pompa Service Station da, Ayuki Puni Pandagi, Nimiyong Wapung Taranitu Pawatau, Yengini, Amjugi member Kaktana, Tawasi Pigadavani Haina, Publicity Secretary Gi, Gerald Amana, Kangalagli. Hauzi Pagim Raktana, Atimba Matanga, Luxury. Constipate season of you. Constipate season of Manung Saban Waitaba, constipation problem, Kohan Magami. Ikan Tanba, Mamang Sandam Singusu, Kohan Magami. No mother, Tumam Daida, Lubu Saba, Shing Glass, Amada, Chamas Amanatraga, Anita Tadra season of you. Constipate.
admission often rank holder student kaya puthokraba amatangairaba center secure JNS Kitel fa class 10 fawgi manung dalaiba angang singi brain phagatnaba competitive exam da kanaba training kaya Sunday amadi holiday sing da pije mid brain activation math calculation in second amadi chimpa phanaba technique asini singba class 6 mathaki oina soft skill amadi grammar su hapsari Miyam ki noiraba pausal mathang da domna Delhi jetpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 0999055302 or 0982181943. Look Active Hospitality Services, assurance redefined. Sky Hospital Porompata Sis amasung Lungs Care Center Hangdok Chari. Facilities singdi bronchoscopy service, respiratory ICU, light training oiraba, sor punbagi laina sing layengba, OPD gi matam leba ko posagol sen thangja nutil pung ani dagi pung ohum pawa. Please call or contact reception. Break ki matungda amuka sataram noksari makhataba pawda nikhal naksilak pagalena mayai ni sa phabagi thabak kan sathari Thawal district ke SP Pradeep ki biang makhada district police asina yamlaba yungang kya fagat ki Thawal bazar da iba sobam ibom zagi mazanu pa sobam iboto makawba amagi yumdagi ngasinung thil yungang singu fagat ki bani punna bottle chatok marfumdoi district police na fagat ki ngasi fagali ko polam singasi local market ta lupallak amu makhairungi oigani fagalaba polam sing Thawal police ki additional SPW Singajit OC Thawal RK Tezbir yauna excise ke OC L Dinoda Pamisini mamangda kushinakre Tangdu laita ba ing tappa Manipura ma ohenbada lamdam chita khunda minariba kang masel nushi chanana leminna ba amadi purup khudumakna mateng pangminna ba changi haina CRPF Manipur Nagaland sector gi IGP Bikam Segalna gasi civic action program gi makhada Loktakta Laiva Kunthani Suba CRPF battalion Chosampur district ki Chairoi Khulen Wolfai amasung lai matakta lupallak amamam chang saba toilet ani amadi bus waiting set sangawagi thawamda haikre ngasigi thawamada CRPF ki makok thongba official amadi lamdam adungi tongan ba kursing gi luching ba sing susau yaki IGP Bikram Segal na makata na haikibada amaga yengthina duna leibana sakhat palamdam ama ohenma ngamloi Manipur da leiba kang khudumanga peace amadi harmony nga chasi haiki Kundi Kendra polling station ki Saiton Nganukon 29/4 ki community hall da Kendra asigi BJP ki candidate oigani haiba BJP ki wangangloi N Mangi ki khanalena ba mipamama pangtokre N Mangi na lamdamasta senda chungja laitaba ban rocket laitaba amadi hiram kudingmakta mapung phaba sakat palamdam ama oinaba honaminasi haiki tharamadu da BJP ki thaupubi kyasu saruk yaki Hauze sanabagi pamuk lobirasi Nasigi sanabagi pauda Hayang bagi hongna mapal kangjai bungda Anishuba Manipur Statehood Day Women's Polo Tournament hawagani haina ngasi Tourism Department ta pangtokpa paugi mifamda tournament asibu sililani busing phongtokre tournament asida USA amadi UK ki team anishu sawyagani hairi Sahi asigi February gi nipan dagi tarani thu phawa Telangana gi Bolampally da pangthokotoliba 22 suba Junior Boys and Girls National Ball Badminton Championship ta saruk yagadaba Manipur team gi nupamasa amasung pimasa sanaroi kun official mari khankhre or Devian amadi L Zugindrana nupagi team manager amadi coach oigani Nandita Maishnam amadi TS Okendrajina nupigi team manager amadi coach oigani amaranda thasigi tangtara nipa lagi kunitoi phawba Karnataka gi Muldabidri Mangalore da pangtokadoriba Gunitoi Suba Senior Men and Women National Ball Badminton Championship ta saruk yagadaba nupa nupi sanaroi kun amadi official mari khankhre TS Tomba amadi Ice Londona nupagi manager amadi coach oigani KS Bimola amadi P Birena nupigi team manager amadi coach oigani Manipur gi junior gi team mathang thagi February gi mari amadi senior team na February gi ta mari da championship ase saruk yarulaba Imphal thadokani hairi
Kiamgai Youth Pioneer Club Kiamgai gi Haibong Mokhongda Kiamgai Haibong Mokhong Singina Kiamgai Haibong Mokhong Granda Team Tara Marina Group Marithona Khaidokuna ngasidagi First Khagemba 2020 Trophy hokre. Haudopagi Tharamda Standard Robert Hayes Secondary School ki founder Landhoni Kiamgai Youth Pioneer Club ki Vice President Dharmendra Nepram Kiamgai GP ki Pradhan Koijam Suvas Khagemba Committee Kiamgai ki President M Ibohal Susau Yaki Masi ahoban biki sanaki ban masta TCMDC Thongjuna 11 Twister Kiamgai Muslim bu ran kunipanda machiba pikre Mes achida TCMDC Thongjuge Sanroi Dhanna Man of the Match take Haibu Nutau Thangta Association Hyang Tha Takhelambumna Sangit Ngata Academy New Delhi ge Senthang Makhada Ngarang dagi Honga KP College Hyang Thangi Auditorium da Zatharaki ba Thangta workshop facilitation kre All India Football Federation na AFCA license holder L Sawa Debibu Grassroots Development Official oina hablakpada Manipur Football Association na thagatpa phongdarakli All Manipur Kang Association Sinduna Kongba Laisham Lekai Dalaiba Angopi Community Hall Zathariba Mani Nahakpam Mongozau Thoidingzam amasung Kulabidu Hobam MMK Ningsing Kang Tournament ki ngasi sanaki bada Langmai Tepu Usekon Kangkut Ena Sama Kunthanipan Humapanda Machiba Pikre Makatara Sanabagi Pau Boyading Thousandagi Fangigani Lamda masika sanaba masana ama wereba hoki sahi khragi mamangdagi masana asigi sanarusing masing hena thoraktabana masana asida akhanba miyeng changduna Southeast Youth Organization CEO Singjamai Khetri Leikaina anoba sanarusing puthonabagi pandamda mamang sahigi December tang 15 dagi CEO Sports Complex Akampata satharakpa tha amagi waiba Winter Hockey Non-Residential Coaching Camp loisenkhre Sahi Taramari Makhagi Nupamacha Amadi Nupimacha Maripur Tara Mathoida International Sanaroi KSS Umesh Kanta KSS Uma Shankar Senior Player KSS Jim Kelly Amadi KSS Jotin na Tambi Takpiki Pangtokiba coaching camp asiga mari lenana Southeast Youth Organization Singamai Khetri Lekai CEO gi President KSS Rajendra na phongdokibada pangthokliba coaching camp asidagi sahi kharagi matungdadi international thaki afaba sanroi kharadi soidana thorakani haiki aduna masina akogi botadi yamna phajana angang singsida siki wakhalon iho adigi moi hainingba moi de leyamba sananingbagi angang obigi talent singdo puthokna develop toba yam phajana ngami haibagi asamadi khojaleje adigi nungaiba madi pokche sina tungda aba sanare kya puthokada mateng ogini haibagi chaw bathajabale Ahum suba MCA Plate League Tournament ki ngasi sanakiba match da SCCC Singjamaina Eastern Sporting Union Wangkhaibu maiti bapikre Manipur Cricket Association Sinduna Luang Sangbamgi Luang Popa Cricket Stadium da sathariba ahum suba MCA Plate League Tournament ki ngasi sanakiba match da SCCC Singjamaina Eastern Sporting Union Wangkhaibu run humfu humdoida maiti bapikhibani SCCC Singjamaina toss ngamduna ahan ba batting tobada apiba over nipugi manungda over kunthra nipal da wicket loina turaga run samaga kuntaruk lauki masigi pakhumda ani suba batting tokiba Eastern Sporting Union Wangkhaina over kunipal ga ball amada wicket loina turaga run humfu humdai khaglauduna match asi maiti khibani ngasi sanakhiba match asida SCCC Singjamai gi sanaroi nanauna wicket mari lauduna man of the match takre sathariba tournament asigi hayeng cyclone thangmaiban amadi race naga mafalga sanagani Kunipal Suba Langthabal Kendra Football Tournament ki final da MRC Sajing Marengkhong amadi Lisu Lilong Bazar ga sanaragani Sajing Inat Kanbalup na sinduna Sajing Kangjebong Football Ground da team Taramathoina group ani thokna khaidokuna mamang thagi tang kunmanga tigi sathariba Kunipal Suba Langthabal Kendra Football Tournament ki ngasi sanakhiba ani suba semi final match da Lisu Lilong Bazar na NSU Naran Konjin mamang lekaibu goal ama sinoda maiti bapiduna final sangkhibani Lisu Lilongi mai papagi goal adu N Kabiraj na match ki Kunipal Suba minita sankhi Sathariba tournament asigi aroiba match tha asigi tang kunithoi gi nungthil pung amata bada Lisu Lilong Bazar amadi MRC Sajing Marengkhong ga sanaragani Oh lovely
Lilong Young Social Service Union Lisu Lilong Bazar na sinduna Lilong Kunung Lampak Lilong Kaithelda Tim Taranipal na grup ani thok na khaidokuna tha sikitang tara manga digi sathariba sahi taramri makhagi nupa masagi State Level 6 Asset Football Tournament ki ngasi sanakiba ahanba mesta LYDO Lilong Laihau Khongna Lisu Timbi Lilong Bazar bu gol taruk amada maithiba pikre LYDO Lilong Laihau Khongi mai papagi gol singadu MD Zabet na gol ahum sanki atopa gol ahum maduna MD Samir MD Aris amadi MD Sawet na chanduna mersasi mai pakibani maiti horba Lisu Timbi Lilong Bazar gi amatangarba gol adu Thomas na mers ki ahum suba minita sanki ani suba mers ki sanakibada RCFC Lilong Chajing Chingkhong Lekai na SFC Lilong Shantipur bu gol mari sinoda maitiba pikre RCFC Lilong Chajing Chingkhong Lekai gi mai papagi gol singadu en laisembana mers ki taranipal suba kunithoi suba mari kunchatruk suba minita gol ahum sanki atopa gol aduna Y Vikas na mers ki kuntare suba minita sankibani tournament asigi ahum suba mers ki sanakibada FFL ke Kiangwaina YCGC team bi Lilong Chajing Konjeng Lekai bu penalty da gol nipal tarukta maithiba pikre team animang apiba matam da gol ahum sanaduna draw satpadagi kick from penalty mark na decide obada FFL ke Kiangwaina YCGC team bi Lilong Chajing Konjeng Lekai bu maithiba pikibani sathariba tournament asigi hayeng nungtilpung amatabada ahanba match oina YDA Kairao amadi LCDC Lilong Chajing Mamang Lekai ka sanagani ani suba match nungtilpung ani tabada Ada Lilong Arabti amadi USDO Lilong Makha Arabti ka sanagani ahum suba match nungtilpung ahum tabada Lisu team A Lilong Bazar amadi MRC Chajing Maireng Khongga sanagani Blooming Athletic Sports Union Basu Khangapong na sinduna taramapal Super State 11 Open Devala Memorial Trophy Tennis Ball Cricket Tournament ngasidagi Khangapok Basu Ground da tongan ba team taratarung na sarug yaduna haukre Haudopaki Thoramda Thawal District ki Deputy Commissioner M Joy Khangapok Part 2 Gram Panchayat ki Pradhan KS Rajmohan Khangapok High School ki Principal TS High School na Thoramba Pusing oiki tournament asigi ngasi ahubo numita Titan Khengman amadi Basu Khangapoki friendly match ama ngasi sanakre sathariba tournament asigi ahubo match oina hayeng SWC Khangapok amadi USEDO Khangapoka ayupung mapal tabada sanagani ani suba match nungthilpung ani tabada SDC Thawal amadi ISSA Khangapoka sanagani Thakasani Burai Hauji makatana ay ngasagi pabu lobiyasi ngasigi oikiba ay ngasagi pauda ICAR Lampel Patagi Pirapa Paugi Matung Inna ngasigi khwaidagi sakiba degree Celsius kunmathoi dasmik taret khwaidagi ingba degree Celsius ahum dasmik taruk Nukshita yauba ising manilgi sang ayukta sa damar putara mathoy nukhilda sa adani putaruk oiki ngasigi nong chukide Hajur Shilakada Moyo Pau Amana Joy Forum for Peace na Economic Blockade ki Director Jalida tongan makongjang Chajing Gadawi CSO Singna RN Raviga Unaroi Haikre Lakaduri State Assembly Mikhalda BJP na Sakhatpa Senja Thumja Laitaba Congress tagi Free Over State Ohenaba Mikhal Thelnagadi Haina Union Human Resource Minister Prakash Javadekar na Phongdokre Amadi Nongmaijing Reserve Forest ki manung janna sagolok amusung angorok ta horibo san pabisi sakangdaba singna marek lokthoknaba makhongda kakhatlambadagi mapung faraba usan pambi kaya amang atar thokle Masih di ASB Pijaba Manipuri Pang Matang Salojane Nung Tabi Bising Mukana Kurumjani